Miriel gaming cell na mayam boy kong no na taram nokseri. Mayangi mafam da kudwal tamzena bagidamag ngasi. YouTuber Rahul gi Nepal suwa sarog ado budu na laksari. Wari asi kari warakpa kari thorakpa haibado. Haugsik mayam pun na amuk tamin rasi. Asum taw na makoy singado amay ba muktagi manakta laami. Adu amay ba mukta aduti mayum thaduk laga sat krabanina layramdri. Kari lamda bulay krabano haibado laikay miyoy singado da hangbasu theng na haudi khangawdi haibana namna khummi. Upay laytre makoy su amada hangi khangda. Sanama sana aduti tayma. Amay ba mukta su hausikti laytrabanina. Ay koy amay ba bi atay khangba layrabadi mafamadu da satpana pharuidrani. Latana Mathaklom da sahara dom da akhangba amadi lay. Amay bi palahibi haidna amadi laybani. Madugi manakta hektamak salasi ay koy kanararoi. Asum ayuki matamasira amay bi palhayibi gi manakta makhoi miyamadu punalai. Waram pum namakto tamlabada palhayibi adusu Dr. Thomas ki mama Sanjita na ngarang yanglam libaduga makhoi singa si loinamak samnari haibadu khangi. Palhayibi no yengwa yaba yenglabada Rahul gi maramda asum hai. Ipiyama nakhoi ni yenglibasiri nasani pasi apuna ba amna pukri ningam na sikraba thawai mire lamana puduna talairi. Mahak si karigo manumit tarin ni gimanong na panghong tabata arabadi. Mapun si supa ngaw na fay na ado maklin kragani. Layang mangam na roido. Hausik ay ko'y tida ba yada ba ni? Ado di karam tawag sige. Latana. Ado ay mamaybi. Mafang kayo ba layram gada pa no? Makoy gimala ba banglo ado gimanong da? Layram gada ni. Amaybi palhaybi na. Mafang mado da dilayti. Taway mirela do sang laba matum. Mahakti. Tam laba. Singya matam na hausik sali labuk lamhang na nasanu pasi sros selaga pubugum tauri hausik mafamadu tam na salasi ay khangli ay mita uri masidi atay mafam na nati kuthabi lambil dani lambil adu da maksat kadabani aduga singa dugi singkhongda mafam amakhaglai mafam adu dani nasani pasi bu pudu na sali basi ay khoi kalaw rosi asumna amai bi palhai bi galoina duna makhoi miyamado Kuthabi lambel adu tamna gari reserve torga la ami. Asum lakpada makhoi ni thira yawa thirapsu phangdi. Adu amai palai biasina lamjing duna purakpana sing adu gi singkhong waida khangpok senga masana leibado madu sang lami khangpok senga sidiata ikanaginati handak amai muktang lakhiba mafam asida pankhiba khangpok sangaduni. Amai bi palai bi na mamang thaduna parap sanga I aduga muktaga thengnari. Makhoi singadu amatu oina haujikti wari kaya sanari mugdana aropa thangkhiba waram pumadasu hairami adubu thawai mirela sina taibang miwoiba oiringaida karamna laikhidabano mahaga kari mari thongna khi haibudi arot po oina dumak losilaga thami haujikti makhoi punna manaraga Rahul adu phangna bagidamakta koiti thiraklami maiki yasumna laktri singa dugi lok leiriba luklamadomda dumak layaduna sienduna pukhirami Lain sin bahaya dina mafam marang khang menati makhoi miyamadu amai biadu tauduna loklam madutam masil relation sonduna adumang inar I mamai thangadi saura banung pak amagi mathakta Rahul lado wakal tadane lektharaga taribado makhoi uri asum tauna Rahul lado amai biadu gatanaraga mayum tamna pukhirami mayum yarokla phauba gyan men tari pangang nangang pangsik sai Mamita akiba amagi maong da ubugumna adumak tawi amay ba mukta adusu Rahul gi mayum na matam khara laiba tarami adubu amay palhai biadudi ngalinge gi matamda mayum da hanchirami mukta adu ta singnamakti Rahul gi masada sangliba layasi mahak ni yengbadi yengningdi masada akiba amadi po I mamangi matam na mahakti layasi thengnadarama gi damakta phajinduna punsinuna thamkhribani adubu pai di laiti karam nadi thaidugani Hausik Rahul gi mayum na mahak Rahul lasi senabatan lairi. Matam masidi numidangi matam adu oisinkri. Police station amadi Dr. Thomas gi mayum madhum nasu pau pikri. Rahul fangli haiduna numidangi matam yauk silakpatani amai ba mukta ado masadu thak thangni I wari ngangjadi latana kari wali kayauk sige haiduna hanglabasu mahakti khumdana wa onthokduna dumak ngangi. Sanama sa amadi mani thoyadusu Anabagi manakta layibni Sanama sana Aipal amaiba
ipal na karina phagadagi haibido adu mak khaibido ai khoi ya hing su pa na abasi ki manakta senaduna leitabadi yaroi amai ba mukta adu wa ngang da badi yada bani na ngangning da boy masila du masileng boy tawraga asumna ibongo ai di da sing namak ana abasi laying budi ai khutta di ngamgada mati na khoi ni yara badi amai bi pala hibiado ma ka tanaraga du mak taw phodo ai masigi mahayasi ai di haitido makhoi sing adu mukta gi mo matawu da sing nei adu makhoi suwa di ngangbi karam nidi amuk marai tawrugani yelugani adubu arot pa amadi amai ba mukta na losin na thami haisi inga ngana ifong phong na makhoi sing na loina mak khamnari ahing ye matam adu sum asum thagjin ki ahing sabu ki matam si oirakani khanbada mukta adu sorsaning chamang hondrabani ngantana tum haujage haidna thawi adu wakha mayam khanbasina tum thaba yadna adu mak ana abugi ka aduda kasinda tasin jaduna leisari baro ki pungpham sapchana tarak pasida ngasai makai irenjana potharam bara hullado phuk lamga hawgula I mamit manadu ngorong ukhallaga phamung mayai duda khongrai sina phami akoi bida hip liba tum liba lairiba miyamado mai kai sinba thongna yengutlami matama sidani amai ba mukta lairibado mahak uri mukta gi mamangda phal lawnga songsinkhri akiba gi mawni makhun masadu sumathek ti I mikup asimakteda mukta gi khawri saramado lai sangla baro hulladuna kanna misinkri mukta adu kan lawri amai ba mukta adu rahul gi mangau thiraba lai sangbagi saptra aduna makhawri metlaga halam gi tawbado osil na sin thawai adudi kanjaba ngam hori sor sauna holi sana amasa amadi mani thoina rahul ladubu pharga thami rahul adu masing masonnai mamit adudi ngoro unkhali maya adu karkraksi aduga sa kaina ngangbagumna yamna sauna masing masol naibagi matawodo uli amai ba muktana ayu shiram loira ibongo mahaki makhong mukul ado sena phamung aduga panana kiraga thamo natrabudi soidana pharak tarak lagani hey aigi kari rano na hang na ingonda wahaba tari basibo asumna muktado kapsari makhoyani tauduna nangfu sapu sinna rahul ladom phina punduna phamung aduga panana phajilaga thamkri mani thoina bai rahul karigino nangna adug yamna mathong huktribado naki na sanungai tribado amai basi tawraga laing hana bai der tawni bai nang phajena layu ko bai asi kari mata khangnu si ai khoi miam leiri basidi rahul adu amuk su ki haidna mathanda sonjai amai ba mukta adu tapna hagula adu rahul gi lawai koirel thakta laiwa adu hek son khiba rahul adu nena ta na du maktum thakirami amai ba mukta ahing sabo ki mata masida sor sound holi mahaki fam adu de sang paglang adu da ngarga fami aduga ibongoni na khoyani na pa na sara angang adu gi mamari thangna ba ka de laikhibra mani thoina aw ipo mahaki thangna ba ka de laikhibani kari lairageni kaujara ura muktana adu gi natteda ngasiri matam koine dagi aigi thamoi le kanu ngosi lossilag lakpa wari ado na khoyani gi mafam na mayik singna liragi kari go mana khoyani no wari asi khangba tarabadi matung tabada aigi tenkaya su na khoine soidna maki pangma ngamgani aigi wari asi na khoine pungning sangna taw ko adu ai bulana di khanganu ko asumna amai ba mukta halgi matam moirabado kapserak lami sana masa amadi mani thoi mapa masa do kirup yengi aduga sana masana oza maiba oza na haibi ningbado do makhayo kaidawragi ai khoi de kari gi singna birigno ai khoi kana gi mafam da su ipa isana tamthok seroi ai khoi de mayik singna wari adu libirdo amai ba mukta adu kap tuna asumna hana hairak lami wari asina khoyani gi mafam de liragi adu boibongo aina amai bi nupi adu de yenghalu haidna haikibado madu yenghalabadi soidna magi amai bi adu awa funda tagani mahaki masada sangliba thawai mirilasi amai bi adu hak thiang naba ngamgadabna tine bango yamna mahumai kallabani wari asya sum tawbani napana samunna tarago matam mado aisu na ha oiringai nupi thibada ngai ringai gi matamni
ꯑꯩꯒꯤ ꯅꯨꯄꯤ ꯄꯥꯕꯤꯇꯥ ꯑꯃꯗꯤ ꯑꯩꯁꯤ ꯌꯨꯝ ꯉꯟꯅ ꯄꯥꯜꯂꯛꯄꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯊꯤꯔꯤꯕꯁꯨ ꯏꯃꯥ ꯏꯄꯥ ꯑꯅꯤꯃꯛꯇꯣ ꯑꯍꯜ ꯂꯩꯅꯥ ꯅꯥꯗꯨꯅ ꯑꯗꯨꯃꯛ ꯅꯣꯡꯒꯥꯈ꯭ꯔꯤ ꯏꯃꯥ ꯏꯄꯥꯅ ꯂꯩꯔꯤꯉꯩꯗꯗꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯗꯁꯥꯅ ꯇꯥꯔꯤꯕꯁꯨ ꯏꯃꯥ ꯏꯄꯥꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗ ꯈꯨꯠ ꯑꯁꯤꯗ ꯁꯦꯟꯊꯨꯝ ꯑꯃꯠꯇ ꯍꯦꯛ ꯄꯥꯏꯕ ꯐꯪꯈꯤꯗꯦ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝ ꯊꯥꯞꯂꯕ ꯃꯐꯝ ꯀꯌꯥꯗ ꯊꯕꯛ ꯏꯪꯈꯥꯡ ꯂꯩꯕ꯭ꯔꯥ ꯁꯨꯕ ꯌꯥꯕ꯭ꯔꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯃꯇꯝ ꯑꯗꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯥꯃ ꯊꯣꯛꯄ ꯑꯃꯅ ꯏꯇꯩ ꯏꯅꯥꯎ ꯑꯅꯤ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯕꯛ ꯑꯃꯈꯛ ꯄꯤꯕꯤꯔꯝꯃꯤ ꯏꯕꯨꯡꯉꯣ ꯃꯨꯛꯇꯥ ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎꯕꯨ ꯂꯩꯕ꯭ꯔꯅꯤ ꯃꯥꯃ ꯂꯥꯛꯅꯤꯅꯦ ꯊꯣꯛꯂꯛꯎꯅꯤ ꯃꯨꯛꯇꯥ ꯄꯔꯞ ꯇꯥꯐꯤꯡ ꯊꯣꯛꯂꯛꯏ ꯃꯥꯃ ꯀꯔꯤ ꯂꯩꯔꯦ ꯀꯥꯈꯠꯄꯤꯔꯛꯎ ꯃꯥꯃ ꯃꯪꯒꯣꯜ ꯑꯁꯤꯗ ꯊꯥꯔꯤꯕ ꯐꯤꯗꯥ ꯑꯁꯤꯗ ꯐꯝꯕꯤꯌꯨꯗꯣ ꯃꯥꯃ ꯂꯥꯛꯂꯤꯕ ꯑꯍꯜ ꯑꯗꯨꯅ ꯏꯕꯣ ꯃꯨꯛꯇꯥ ꯃꯥꯃꯅ ꯂꯥꯛꯂꯤꯕꯁꯤ ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎꯒꯤ ꯑꯣꯏꯅꯗꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯈꯟꯕ ꯌꯥꯔꯕꯅꯤ ꯁꯨꯝꯗꯧꯕꯅꯤ ꯅꯍꯥꯛꯀꯤ ꯂꯣꯏꯅꯕ ꯏꯕꯦꯝ ꯑꯗꯨꯗꯤ ꯂꯩꯇꯕ꯭ꯔꯥ ꯃꯍꯥꯛꯁꯨ ꯂꯩꯔꯕꯗꯤ ꯀꯧꯊꯣꯔꯛꯎꯗꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯁꯤ ꯃꯨꯛꯇꯥꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯄꯥꯕꯤꯇꯥ ꯑꯗꯨ ꯀꯧꯊꯣꯔꯛꯏ ꯃꯈꯣꯏ ꯑꯅꯤꯃꯛꯇꯣ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯥꯛꯂꯤꯕꯗꯨꯅ ꯋꯥꯔꯤ ꯑꯃꯈꯛ ꯁꯥꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯃꯨꯛꯇꯥ ꯅꯪꯁꯨ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯃꯥꯏ ꯁꯤꯂꯣꯟ ꯆꯠꯇꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯀꯌꯥ ꯇꯧꯔꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯂꯦꯞꯂꯦꯗꯣ ꯁꯤꯟꯐꯝꯅ ꯌꯥꯗꯕꯗꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯈꯦꯠꯅꯔꯛꯄꯗꯒꯤ ꯄꯨꯝꯅꯃꯛ ꯇꯥꯌꯣꯟꯅꯔꯤꯗꯣ ꯃꯨꯛꯇꯥꯅ ꯃꯥꯃꯅ ꯍꯥꯏꯕꯤꯅꯤꯡꯕꯗꯨ ꯍꯦꯛꯇꯃꯛ ꯍꯥꯏꯕꯤꯌꯨ ꯅꯃꯛꯅ ꯌꯥꯖꯈꯤ ꯑꯍꯜ ꯑꯗꯨꯅ ꯁꯨꯝꯗꯧꯕꯅꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯗꯤ ꯁꯍꯔꯃꯛ ꯑꯣꯏꯔꯒꯁꯨ ꯁꯍꯔ ꯃꯌꯥꯏ ꯆꯕꯨꯛꯇꯤ ꯑꯣꯏꯗꯕꯅꯤꯅ ꯁꯤꯟꯐꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯋꯥꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯗꯣ ꯃꯔꯝ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯈꯔ ꯍꯥꯏꯊꯕ ꯃꯈꯥꯔꯣꯝꯗꯅꯤ ꯃꯥꯃꯅ ꯍꯥꯏꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯗꯕꯗꯤ ꯌꯥꯔꯣꯏꯀꯣ ꯂꯝꯖꯥꯎ ꯂꯝꯕꯤ ꯑꯃ ꯃꯈꯥꯔꯣꯝ ꯄꯥꯡꯅ ꯂꯩꯔꯤꯕꯁꯤ ꯃꯦꯟ ꯔꯣꯗꯁꯤ ꯃꯁꯤꯗ ꯑꯗꯨꯃꯛ ꯆꯠꯀꯗꯕꯅꯤ ꯃꯈꯥꯔꯣꯝ ꯍꯥꯏꯊꯕꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡꯅꯤ ꯍꯥꯏꯒꯨꯝꯅꯁꯨ ꯇꯧꯏ ꯃꯐꯝ ꯑꯗꯨ ꯂꯝꯂꯦꯟꯗꯤ ꯂꯝꯂꯦꯟꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯧꯁꯤꯜꯂꯕ ꯃꯥꯜꯂꯤꯅꯤ ꯂꯦꯝꯃꯒ ꯂꯩꯒꯗ ꯁꯔꯨꯛꯄꯨꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯥꯟꯅꯕ ꯑꯃ ꯊꯤꯔꯛꯄꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯣ ꯃꯗꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯕꯪꯒ꯭ꯂꯣ ꯑꯣꯏꯅ ꯁꯥꯔꯒꯅꯤ ꯍꯥꯏ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯀ꯭ꯋꯥꯇꯔ ꯑꯣꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯃꯥꯃꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯤ ꯍꯦꯛꯇꯃꯛ ꯍꯥꯏꯔꯒꯦꯀꯣ ꯃꯐꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯕꯪꯒ꯭ꯂꯣꯃꯛꯁꯨ ꯁꯥꯗ꯭ꯔꯤꯕꯅꯤꯅ ꯅꯈꯣꯏꯅ ꯇꯩꯅ ꯅꯥꯎꯅ ꯁꯪꯒꯗꯕꯅꯤ ꯆꯍꯤ ꯈꯔꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯊꯕ ꯇꯥꯏꯗꯣ ꯅꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯊꯥꯒꯤ ꯑꯣꯏꯕ ꯁꯦꯜꯅ ꯆꯤꯡꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯐꯪꯒꯅꯤꯗꯣ ꯂꯨꯄꯥ 10,000 ꯊꯥꯒꯤ ꯐꯪꯒꯅꯤꯗꯣ ꯅꯇꯩ ꯅꯅꯥꯎ ꯑꯅꯤꯒꯤ ꯆꯥꯕ ꯊꯛꯄꯁꯨ ꯐ꯭ꯔꯤꯅꯤ ꯃꯁꯤꯕꯨ ꯅꯈꯣꯏꯕꯨ ꯄꯥꯝꯗꯕꯔꯅꯤ ꯃꯨꯛꯇꯥ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯇꯧꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯥꯕꯤꯇꯥꯗꯤ ꯑꯗꯨꯒ ꯃꯥꯃꯅ ꯍꯥꯏꯕꯤꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯃꯥꯃ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯇꯥꯟꯅꯖꯔꯛꯈꯤꯒꯦ ꯑꯗꯨꯒ ꯃꯥꯃꯗ ꯃꯔꯣꯜ ꯑꯗꯨ ꯉꯁꯤꯃꯛ ꯌꯧꯍꯟꯖꯔꯛꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯥꯃꯗꯨꯁꯨ ꯆꯠꯈ꯭ꯔꯤ ꯑꯍꯜ ꯑꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯄꯥꯕꯤꯇꯥꯗꯨꯗꯤ ꯍꯔꯥꯎ ꯃꯃꯣꯟ ꯅꯣꯛꯏ ꯑꯗꯨꯒ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯥꯃꯁꯤ ꯌꯥꯝꯅ ꯐꯩꯗ ꯑꯗꯨꯗꯤ ꯅꯨꯄꯥ ꯍꯌꯦꯡꯃꯛ ꯍꯦꯛꯇꯃꯛ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯌꯦꯡꯗꯤ ꯅꯨꯃꯤꯠꯁꯨ ꯐꯩ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯅꯤ ꯑꯁꯤꯗꯅ ꯐꯔꯣꯏꯗ꯭ꯔꯅꯤ ꯑꯗꯨꯕꯨ ꯃꯨꯛꯇꯥ ꯑꯗꯨꯗꯤ ꯍꯔꯥꯎ ꯃꯥꯏꯊꯣꯡ ꯃꯃꯤ ꯇꯝꯗꯦ ꯁꯨꯛꯇꯛ ꯇꯧꯔꯒ ꯂꯩ ꯑꯗꯨꯒ ꯄꯥꯕꯤꯇꯥ ꯑꯩꯗꯤ ꯃꯥꯃꯅ ꯍꯥꯏꯔꯝꯂꯤꯕꯁꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯒꯤ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯕꯨ ꯂꯝꯂꯦꯟ ꯂꯝꯍꯥꯡꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩ ꯆꯠꯅꯤꯡꯗ꯭ꯔꯦꯗ ꯃꯁꯤ ꯍꯥꯏꯗꯣꯛꯈ꯭ꯔꯁꯤ ꯑꯇꯣꯞꯄ ꯌꯨꯝꯗ ꯂꯩꯅ ꯊꯕꯛ ꯈꯔ ꯊꯤꯔꯁꯤ ꯃꯗꯨꯅ ꯐꯔꯣꯏꯗ꯭ꯔꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯃꯥꯃꯅ ꯑꯁꯨꯛ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯊꯤꯔꯒ ꯂꯥꯛꯂꯤꯕꯁꯤꯕꯨ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯟꯗꯛꯀꯤ ꯑꯁꯤꯗ ꯆꯠꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯆꯔꯥ ꯍꯦꯟꯕꯗ ꯏꯁꯥꯁꯦ ꯆꯣꯛꯊꯔꯤ ꯋꯥꯔꯤ ꯍꯟꯗꯛꯀꯤꯁꯤ ꯃꯥꯡꯍꯜꯂꯔꯣꯏꯁꯤ ꯇꯥꯡꯅ ꯐꯪꯕ ꯇꯟꯖꯥꯅꯤ ꯃꯨꯛꯇꯥꯗꯣ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ ꯑꯗꯨꯒ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯔꯁꯤꯅ ꯈꯟ ꯌꯥꯊꯣꯛꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛꯇꯣ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯕꯪꯒ꯭ꯂꯣ ꯁꯥꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯄꯣꯌꯣꯝ ꯊꯥꯌꯣꯝ ꯀꯌా ꯇꯧꯔꯒ ꯃꯐꯝ ꯑꯗꯨꯗꯤ ꯌꯨꯝ ꯍꯣꯡꯂꯛꯄꯒꯨꯝꯅ ꯂꯥꯛꯂꯤꯕꯅꯤ ꯑꯍꯜ ꯑꯗꯨꯒ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤꯒ ꯂꯣꯏꯅꯔꯒ ꯂꯥꯛꯏ ꯃꯐꯝ ꯑꯗꯨ ꯕꯪꯒ꯭ꯂꯣ ꯑꯗꯨ ꯁꯥꯅꯕꯒꯤꯗꯃꯛꯇ ꯑꯇꯥꯡꯕ ꯌꯨꯝ ꯀꯩ ꯁꯥꯕꯗ ꯆꯪꯕ ꯄꯣꯠꯂꯝ ꯀꯌꯥꯁꯨ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯕꯨꯅꯤ
senaba oina makhoina laigadoribasi ahalladuna ibungo mukta haugsiki mam hosu satlage ko na khoigi yumgi hingol sangbaladu gidi khalluraga nangi mam su lairibasidi adu khaktenati nahangsu samballadu onthongna seksina kharibaduni madugidama khalluraga adudi ibungo ai khoi satlasi aibi masigi magnupa sigale haurasenu asumna muktagi matai manaudo mafamadu de thamami muktana mafamadu gi akoibado koyeng yi adu masada haingda bamadi mafamasi de laingda badi phawi wadi ngangjadi upai leitabna sufam no phom khangna laigado sarpudi mafamasi de nungai ni senthok lambi thongna laibasina pharagani haiduna khalli hek lakpaga makhoyani makto lamasi bu koli balaya duda athum ahau mayana singma katuna khorum jarami loiraba matung makhoini leigadubi mafam adu sitnana sengthoklaga saba thakpa tawduna potha jarami thunglaraba numit asida asumna mukta asina wari liraka matam sida sana masana oja maiba ojana haibiribasibo hantagi bungo Rahul na lai ungna khiba apuna ba amna puduna lagliba mafam adu banglo do oiribra wari makhali thabiudo amaiba muktana mani bango mafamadu gya kibdo ai hauzik phabu kaukri wari asili bari ango isa pum maksi tu sunglibasi asumna wari makhamu lithaba hawrklami matam dia do makhawjin ki sahi ani de mapung phari mukta amadi pabitan lek libasi adu makhoi gi marai bu phaba amana yahan hana masani pa makhak taibang phawse bangam ki masani pa puk labada asuki matik matai manau ani makto nungai ba haib do ki adu bu ishwar ma ki nongdong khol songak pai pok liba angang ado ipan thabgi nungan badi ahing nungthil naidna o khongai kapi mamit aduda karigum mahau shanat tab phibam ma ubagum na sitawi laigiten ni maram kaya khangjarabasu amai ba mukta do matama sidadi amai silon setpado thadokpa koi khrabanina kari mata khangjaba ngamlamdi laison didon khara khangjaba natana babita angang sibu karamna tawgodribano aibo amaiba maka hobna phagadoi-jala ngalinge matamasida ngarang nungthildagini aduma kappaga lairibasibo babitana adu gidi kari mata khanbiganu aina fanaba adumak thiamaga loire karige lainoda mafamasida laibasida angang na waga oibani mi isik oibana kaplibani mamisu uraklabasida ado chakhum na mai thagat piraklo aisu ingi angang su mabuk pithakningi isa si salaga pithaki asumna mukta asina chakhum maduda mai hauringaida matam chakhum maduda mai hauge haidina sangkhibaga mai hauringe matam asida masabu pamduna leiramba babita do khangpre khangna o khonge kap khala i para prap sensele mukta do aduga babita kayoroge kari kap libno yengo nasanu pasi yengo mayadagi I orakle masibu karam tawribano asidi karam tawgani ai haujimak pau pi khage hospital da pukhana batawrasi asumna matai manau tanaduna poglagliba masanu paru khudak asida hospital tamna pukathirami adu marai bak thibadi hospital adu hek yawbaga layong khangna angang ado mayadagi I throk otharaga adu mak laikhiri asum tauna han poglak pamasani pa du gi pusiado khangu thakta mangkhri masa sine ikhang khangawduna kaina gebasida mama ampa ni makto wakhal laina naduna matam koina dumak lai mayum da di handi adu sahi ani gi matunga mu masa nu piyamu makhoi tampak da sadari handak poglak liba masa sidi asuki matik masak mataw yamna fazina poglak I angang asina poglak padagi makhoi mamangi matamda kaina khiba angang adu gi wakhal ado pungkau khri masak mataw yamna phajai ang asigi mami sanare haidna koloirami asum haujin khibna angang na wa do khajik tagi laisabi mapung pharak lami angang na wa oiringe gi matam dagi laisabi pharak lasi phawba makhoi matai manau ani ado banglo sagani haidna posai sangliba mafamadu da do maklai sahi kungi maya phajilak labani makhoi ne lai ribasi sahi manga gi mamangda banglo da su saba haukhri pungloi lori ado makhoi mafamasida do mamangi matamdagi leirakpana mafamasi thadok ningdaduna banglo sarabasu makhoi ka tongana sabiduna mafamasida do mak laitharami